Not Faba Amadi exam Houbadagi Loiba Faoba Sanglaga Kei Haibagi Wahouda Flying Scout ki Gari Thugairakhre Waja ama Shokle Pawasi Pandam Pausedagi Lokhatsavane Board of Secondary Education Manipur Bosem Lauduna Ngarangdagi Hokiba Metric Parikya asida Not Faba Amadi exam Houbadagi Loiba Faoba exam center da Kei Haibagi Wahouda Sakhangdaba singna lambi da Bosemgi Flying Scout ki Gari Thugairakhribaga loinana Thaudok asida Waja ama Shokle haide Thaudok asi ngarang numit yungba pung 12 khara helakpa matamda Kakching district ki iroi ichilgi lamlong ahum fangbada thokibane Thaudok asigi matangda Bosemgi Flying Scout oina chaliba inspection team adugi team leader Anan Babu Yumna na phongdorokibada ngarangdagi houduna pangthokliba ICSLC exam asigi oina makoigi team asina irong se savada leiba irong hai madrasa da duty takhe hai dibe exam center asida authority na yadaba mawongda miyoi khara leirambagi mathakta exam thariba Maheiroisinggi maraktasu Aranba Pambai Sizinaba Kaya Thengnabadagi Not Fagat Palaike Tim Masina Maheiroi Loop Kharaga Loinana Duty Tauraba Matung Exam Loibaga Center Asidagi Thorake Adubu Flying Scout Tim Masina Kakching District Irong Isilgi Lamlong Ahum Pangba Yaurokpada Gari Anida Lakpa Sakhangdaba Miyoi Kharana Center Aduda Kuina Sangliba Karigino Amade Not Karigi Fari Bano Haina Wahang Taurokpaga Loinana Gari Thugaiba Horokivane Maduda Tim Masida Yauba MD Elias Khan Kaubo Ozama Sogapan Nangke Thaudok asida senaba miyoisingbu police department na faduna action laukhatpiyo Bosemgi authority nasu akanba mijeng changbiyo haina pukning chingsinkhe Maheiroisingna matam sana form fill up ki phi Piraklabasu Yumgi ana Ayek Yaobana board ta matam sana Pihoudre school ki principal in charge school na thausavidavadagi Maheiroi kuntraga manga exam thaba phangkhidre pawasi pandam pawsedagi laukhatchavane Maheiroi lising kuntraga taret yangkhai ga nithoina saruk yaduna Kumsi Chahigi Board of Secondary Education Manipur Bosem na Lauba High School Living Certificate Examination 2025 ngarang dagi haukhre Amarom da school na matam sana form fill up amade mathau taba se sangsing Bosem da pikhalam davadagi Maheiroi kuntraga manga exam thaba phangkhidre Apunba exam center chamaga yangkhai manga da pangthokliba exam asida government aided amadi private school chamapan nifu mapan gi apunba Maheiroi Lising kuntraga taret yangkhai ga nithoi gi manungda nupa Maheiroi lising taraga nipan chamri hompu amade nupi Maheiroi lising taraga nipan ga chamnga marfu draga nithoi saruk yare Maheiroi sing asigi manungda irang na maram oiraga relief camp da leiriba Maheiroi chamnga ga kuntraga manga yaure exam asibu mai pangna pangthoknaba Bosem gi maikei dagi exam center singda koina satuna yengsinbagi thabak chathakhe masigi mathakta Bosem gi flying mathakta Bosem gi flying scout team ZEO gi team amade Maheiroi lupsing nasu exam center singda chatuna yengsinkhe loinana chingi district singda su nodal officer tara haptuna exam asibu kanglon chumna pangthokna bahonare March 6 fauba chathagadaba exam asigi ngarang ahoba numita English subject thoke ngarang ayuk pung 9 lom tabadagi exam center singda Maheiroisingna lakna duna exam thananabagi sem sabasing ukhe Maheiroisinggi mama mapa singnasu masasingbu school dagi meter chanirom lapthokna akoibada ngaina duna lainakhe nakal amarom district administration sing amade district police singi maikei dagi su exam asibu ayadapan yaudana pangthoknaba section thorang kaya laukhatkhe maruaina district administration singi maikei dagi exam center singi akoibada mi punba thingnaba order thoki amade district police singi maikei dagi su exam center gi manung amade akoibada ngak senbagi thabak Akanba mawongda laukhatkhe amaromda school authority na section davana maram oiraga Bosem na lauba ICSLC exam gi form fill up tawramdavadagi Maheiroi kuntraga mathoi exam thaba phangkhidre thaudok asi Bosem gi maikei dagi de makoi gi asoiba amatta laikhide school authority na Maheiroi kuntraga mathoi asi class 9 dagi hauraga Maheiroi singi mathau taba se sang amatta pirakhide haina sengdorakhre exam thaba Maheiroi sing adu Imphal East district ki Sawombung Sairem da leiba P Namjoklung High School gi Maheiroising ni haide Bosem na lauba ngarang dagi hauriba class 10 exam asida admit card phangdavadagi exam thaba phangogdraba P Namjoklung High School gi Maheiroi kuntraga mathoi asigi manungda nupa Maheiroi taraga manga amade nupi Maheiroi taraga taruk yaure exam walingai matamdagi admit card PB na ba haijabada school authority gi maikei dagi exam no mawalingai da pigani haina matam thaduna lakhibani haina su Maheiroising asigi mama mapa singna Pendaba phongdokhibaga loinana Maheiroising asi Bosem gi makok thongba official sing amade mari lainaba singna chahi mangandana exam thaba yahanaba mari lainaba authority singi pukning singsilakle ngarang school asida Maheiroising amade makoi gi parents singa loinana school da pullaba matungda Maheiroising asibu exam thanaba mari lainaba singi pukning singsinkhe khongjang aduda saruk yaraduna W tamfasna chanu kaubi Maheiroi amana Maheiroising gi oinade
School asida register tawbagi amadi form fill up tawnabagi mathau tabasing amadi feesing matam sana school authority da pisinke examination asigi preparation mapung phana tawduna leiribane Maheiroisinggi punsi mangan bigano examination asi thaba yahan biyo board nasu makoigi tungi yang biduna exam thaba yana ba thawrang ama tawbiyo haina pungning singsinke el manzilata kaubi Maheiroi amage parent fongdoro khibada school authority na asigumba thabak tawribasi yamna laibak thibane Maheiroisinggi punsi mangadaba thabak tawramba school asigi mathakta mari lainabasingna matik chaba thabak laukhatpiyo school asi thingjinbiyo handa class 10 thagadaba Maheiroising asi class 8 ki matamdagi hauna registration tawraga lakadaba adusu tawbiramdre mathangi class 10 thagadaba sing adusu tawbiramdre phibam asida school asida tamliba Maheiroising asigi punsi mangbagi phibam da leire maramaduna board na Maheiroi kuntraga mathoi asigi yangbiduna examination asi thaba yanaba thawrang ama sinbiyo isasingi phibam asi yengba ngamdre kari tawrakadage khangdabana kupsen senari haiba wafam su thamlakhe amaromda school asigi secretary kam principal in charge Andrew Palmaina fongdokhibada Maheiroisinggi form fill up tawnabagi phi Maheiroisingna matam chana Piraklabasu Yumgi ana Ayek Yaobana maram oiraga bosem da Pihoudre last date oikraba matungda form fill up tawnaba honavada bosemgi maikaidagi yakhidavane Seragasida Imphal West ki manungsan ba Lafupa Tera High School ki Maheiroi Mari amasu class 9 da bosem da register tawram davadage exam asigi ME card laktavana maram oiraga exam thaba phangkhidre haire Pawasina high school authority na thausa davadage register tawdane exam ki form fill up tawrubadage Maheiroi Mari asi class 10 exam asida saruk yaba phangkhidavani haire hiram asigi matangde exam thaba phangkhidaba Maheiroi amage masena phongdorokhibada Mahaki manau nupa asiga tharaga Maheiroi Mari school asigi oja amana hangba boarding da laiduna exam asigi damak honarakhibane exam center karamba school da taragi haina bosemne exam center laukthorokpada usiwa high school da tari haiduna khumlakhe adubu exam pangthokadaba numit humni khakta ngairaba matamda school asigi headmaster na ME card laktre exam thaba yararoi haina khangalakibane masigi mangoinana school gi maikaidagi Maheiroising asida admit card laktre parents sing the high rukhigano aikhoina manungda thaba khara senakhi haina wa melamkhe parents sing gi maikaidagi su tha asigi taraga taretta bosem da chatuna hanglubada class 8 faubagi oina school asida tamli haibagi record lairamkhe adubu class 9 da registration tawki haibagi record amata lairamkhe de exam thanaba form fill up ta hollabasu registration tawramdavana exam thaba phangankhidavani haina pendaba phongdokhe haukiba pung kunmari asida security force na lalauba taruk fagatkhe pawasi pandam pause dagi lakhachavane haukiba pung kunmari asida security force na tongan ba mafam singdagi lalauba taruk fagatkhre haire Police ki pauna hai tha asigi taraga tareta security force na Bisnupur district ki Nambol PS ki manungsan ba Laimaram Canal area dagi aina thingkraba laloglob RPF PLA ki kadara ma fagat pangamkhe faraba miyoy adude thoksom azit alias nanau sahi nifuni haire amaromda ngahan Manipur police ki team amana laloglob asima ki kadara masu Imphal East ki Porompat PS ki manungsan ba hata Golapati public hospital maya dagi fagat pangamkhre haire faraba miyoy adude Waikhom Ibungo alias Mangal sahi kuntaruk ni haire Miyoising asi government official school college sing amade miyam dagi aingi wangmada senkhai thumkhai da senavani haina maral sire nakal amaromda security force ki team amana Imphal West ke Imphal PS ki manungsan ba Uripo Khumanthem laikai dagi Pripak Pro gi kadarama fare haire faraba miyoy adude Salam Sitoljit alias 70 alias Soven Kumar sahi kuntraga tarukne Miyoy asibu senkhai thumkhai da senavani haina maral sire loinana party asima ki kedar amasu security force na Bisnupur district ki Moirang PS ki manungsan ba tidim rotagi fagat pangamkhre haire faraba miyoy adude thoksom sanathoi alias chongthoi ba sahi kunmari ni haire amaromda police ki team amana KCP PWG ki kedar ama Kaksing district ki Kaksing PS ki manungsan ba Irumapal area dagi faba ngamle haire faraba miyoy adude Naurem Premkanta sahi nifugumdoi ni haire loinana Manipur police ki team amana party asima ki kedar amasu pasoi PS ki manungsan ba Yurembam laikai dagi faba ngamle haire faraba miyoy adude Romeo Laisram sahi yangkhai ni haire mangwandagi magazine ga loinana 7.65 mm pistol ama yauna nongmai marusing fagat ki haire amaromda state sida PR lakraba matung security force ki maiki dagi akan ba section thaurang laukhatpagi thabak hena kansin khre
President rule Makha Sangthana Thamlabadi BJP MLA sing party Thadoktuna regional party Semlaga Mikhal Thengnanaba Khannaba Leire Pawasi Pandam Pausi Dagi Lokhachavane Center na Noba Chief Minister ama Athuba Matamda Khanduna Popular Government ama Lehendana State si the President rule Makha Sangthana Thamlabadi BJP MLA sing Anoba regional political party Semduna Mikhal Thengnanaba Khannaba Leire State BJP gi Lusingba ahumna di prinda Phongdorokpagi matungin na State asida hojik oiriba political gi neta da phibam ase asumak Makha Sangthana leirabadi hanagi BJP na lusingba N Biren bu saugatpa MLA sing amasung Assembly gi Speaker TS Saitavratasu saugatpa MLA sing na BJP Thadoktuna magi oiba regional political party sing semnaba Khannaba leire pausina hai N Biren bu saugatpa faction manungda Chief Minister oiba yai haina panava Govindas Konthokjam amasung Thongam Bisojit yauribane Makoy animak Biren na lusingba laingakta Minister oiramba miyoisingne tha asigi mapanda Chief Minister Pham Thadoktringaida Biren saugatpa MLA kunmathoi kunithoi lei haina claim taukhibane amaromda Speaker TS Saitavratagi faction da mahak masa yauna MLA anisu Chief Minister oiba yai haina panakhibane makoy sing adudi Minister oiramba Wai Khemsan amadi Thoksom Radhesyamne BJP lusingba ahumgi manungda amana di prinda Phongdorokpagi matunginna Kumjali singani kulumdoida Manipur ethnic violence hek thoglakpadagi BJP gi popularity hantharakle haibasi BJP gi MLA singna khange tha kunithoi suraba mitai amasung kuki jo anigi muknaba sida miyoi sani yangkhai hena sikhibaga loinana miyoi lesing hompu henbana mayum makai leitana lanjena duna ngasi fauba relief camp singda sangjafam lauduna leire phibam asina kumjali singani kuntareta pangthokadoriba state assembly mikhalda mai pakpa ngamloi haibagi akiba BJP gi MLA singna lai BJP gi lusingba mana phongdorokpagi matunginna haukhiba ningthaukaba numitki numidangda hanagi Chief Minister N Birenna mahakbu saugatpa MLA singa loinana mifam ama mahaki mayumda pangthokhe hairiba mifam asida N Biren bu saugatpa BJP MLA sing saruk yabagi mathakta state asida hana BJP ga punna satminaramba National People's Party NPP yauna atai political party kharagi MLA kharasu saruk yakhe mifam aduda hanagi Chief Minister Nongthongbam Birenna anauba regional political party ama Semlaga Mikhal Thengnanaba wafam saruk yakhiba MLA singda convince taubaga loinana mahaki group asina MLA matik chana leiribana Mikhal da irai laina mai pakpa ngamgani haina su N Biren na phongdokhi haina masak mamingdi phongdokningdaba BJP MLA amana da prinda phongdorokle BJP gi MLA aduna makhata na phongdorokpada mifam aduda saruk yakhiba MLA singna BJP Manipur Pradesh ki President Adhikari mayum sardaga unaduna center gi lusingba singda leiriba taragani thoi sube assembly dissolve tawraga nauna Mikhal pangthoknaba taksinaba pautak su pikhe adumakpu mifam aduda saruk yakhiba MLA kharanade N Biren gi wafam adu yaningdaba phongdokhi haire hanagi Chief Minister N Biren gi wafam aduda yaningdaba MLA singna phongdokhibada makhoi gi mayokta miyamna khamthengna sauduna leiringai sairak asida asigumba khongthang asi laukhalurabade makhoi miyamna hena yadaba hengane BJP gi atopa MLA amana phongdorokpada N Biren na kauduna pangthokiba mifam aduda saruk yakhiba MLA singna Speaker TS Saitavratana lusingba Rival Group sing da haijaduna punna BJP gi State President A Sarda unaraga aikhoi gi marakta khaibung tanabagi wakhal leitre maramasina center gi lusingba singda athuba matamda popular government ama semnabagi matangda taksinaba haijasi haiba wafam hogdokna khi haire mifam aduda saruk yakhiba MLA ayambana state asida makhata na Sangthana President rule thambagi mayokta leikhe amadi Manipur Assembly da BJP na majority oibana Council of Ministers singi maraktagi anoba Chief Minister ama khanba chumgani haiba wafam thambaga loinana hairiba si thabakta pangthoknaba BJP manungda aikhoi masel ama towaina hana punsinaba mathau tai haiba wafam thamnakhi haire N Biren na kaukhiba mifam adu pangthoklaba matung mifamna laukhiba phirep sing propose adu N Biren gi kemda leiba MLA amana mathang numit leibak pokpa numitta TS Saitavrataga unaduna ningthaukaba numita pangthokiba mifamna khanakhiba wafam sing khangankhi haire adubu propose adu rival group ki maikaidagi yabra yadavra haibagi chapchaba wafam de khangba ngamdre atopa BJP gi lusingba amana da prinda phongdorokpada anauba Chief Minister ama khanba ngamdana matam Sangthana leiravade rival group singi oinasu BJP dagi toglaga anauba regional political party ama semnabagi khannaba lei mahakna makha taraduna hai miyamna BJP bu yadaba si nongma nongmagi hengalakle
ꯑꯩꯈꯣꯏꯅ BJPꯗ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯔꯕꯗꯤ ꯃꯤꯈꯜꯗ ꯑꯩꯈꯣꯏ ꯚꯣꯠ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯡꯅꯕ ꯋꯥꯐꯝꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯃꯛ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯁꯨ ꯀꯌꯥꯔꯛ ꯃꯃꯥꯡꯗ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ BJP ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯔꯤꯕꯦꯜ ꯒ꯭ꯔꯨꯞꯅꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ BJP ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤꯁꯤꯡꯒ ꯌꯥꯎꯔꯒ ꯄꯨꯟꯅ MLA 23-23 ꯂꯩ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯅꯤ꯫ ꯃꯦꯝꯕꯔ ꯍꯨꯝꯐꯨ ꯂꯩꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯖꯤꯛꯇꯤ NPPꯒꯤ ꯂꯦꯖꯤꯁꯂꯦꯆꯔ NKAC ꯃꯃꯥꯡ ꯊꯥꯗ ꯂꯩꯈꯤꯗꯕꯅ MLA 59 ꯈꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯃꯦꯝꯕꯔ ꯍꯨꯝꯐꯨ ꯂꯩꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯗ ꯀꯨꯀꯤꯖꯣ MLA 3 ꯌꯥꯎꯔꯒ BJP ꯁꯤꯠ 32 ꯂꯩꯕꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2019ꯒꯤ ꯃꯤꯈꯜꯗ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗ JDUꯒꯤ ꯇꯤꯀꯦꯠꯇ ꯃꯥꯏ ꯄꯥꯛꯈꯤꯕ MLA 5 BJPꯗ ꯌꯥꯎꯈꯤꯕꯗꯒꯤ ꯄꯨꯟꯅ MLA 38 ꯂꯩꯕꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ BJPꯒꯤ ꯃꯄꯥꯡ ꯑꯃ ꯑꯣꯏꯔꯤꯕ NPFꯒꯤ MLA 5, NPPꯒꯤ MLA 3, KAIC ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ N ꯕꯤꯔꯦꯟꯒꯤ ꯂꯩꯉꯥꯛꯇ ꯁꯧꯒꯠꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯅꯣꯚꯦꯝꯕꯔꯗ NPPꯒꯤ MLAꯁꯤꯡ ꯂꯩꯉꯥꯛꯇ ꯁꯧꯒꯠꯄ ꯇꯣꯛꯈꯤꯕꯅꯤ꯫ BJPꯒ ꯍꯥꯟꯅ ꯃꯄꯥꯡ ꯑꯣꯏꯔꯝꯕ ꯀꯨꯀꯤ ꯄꯤꯄꯜꯁ ꯑꯦꯂꯥꯏꯟꯁ KPAꯒꯤ MLA 2, ꯏꯟꯗꯤꯄꯦꯟꯗꯦꯟꯠ MLA 3, ꯀꯪꯒ꯭ꯔꯦꯁ MLA 5 ꯑꯃꯁꯨꯡ JDUꯒꯤ MLA 1 ꯂꯩꯔꯤꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ N ꯕꯤꯔꯦꯟꯕꯨ CM ꯐꯝ ꯊꯥꯗꯣꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ इखंग खंगौदना BJPगी MLA सिंगी मरक्तगेसु ओपोजिशनगी नो कॉन्फिडेंस मोशनदा सवटकनी हाइना फोंदोकबा लैखिबने अदुमकपु चीफ मिनिस्टर फम थादोखिबदगी असेंबलीगी मिफम फमखिदबने एन बिरेन था असिगी मापनदा CM फम थादोखरबा मतुंग नुमित मरीगी मतुंगदा मणिपुरदा प्रेसिडेंट रूल थमलखिबने PR सांगथखिगदौरिबरा गवर्नरना सेक्रेटरीता चयोल अमदा अहुमलक मिफम पांगथोकदौरे पावसी पांदम पाउसेदगी लौखचबने लैंगाक सेंबा ngamdabadagi स्टेट असिदा थमजिलखिबा प्रेसिडेंट रूल मतम खरा सांगथखिगदौरिबरा हाइबा वाहंग हंगनरकले मणिपुर लैंगाकी थौदांग पुमनमक गवर्नरना पाइसनखिबगा लोइनना चयोल अमदा अहुमलक सेक्रेटरीता मिफम पांगथोंगनबा वारेप लौखरे हाइना एनी लाइव की रिपोर्ट अमना हाइरे गवर्नर अजय कुमार भल्लाना ऑल सेक्रेटरीता फंबगा लोइनना हाना मिनिस्टर ओइरंबा TS बसंत कुमार अमदे लेटपाउ हाउकिप की ऑफिसिंगसु लौसिनदुना महाकी ऑफिशियल सिंगी ऑफिस ओंथोकदौरे वारेबसी हंदा गवर्नर न चेयर लौदुना ऑल सेक्रेटरीता फमखिबा मकोक थोंगबो ऑफिशियल सिंग याउबा मिफमदा लौखिबनी हाइरे